ꯑꯍꯤꯡ ꯂꯦꯛꯑꯒ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯕꯒꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ normal students amagi life to hingningi adugi punsido amta hingba phanghanbiu please matamju mangba paisaju mangba aduga aigi career sisu mang taragadi aigi pura flop chatlani ai makha tana kaidodoino khangak taragadi aiju siningba poklakpa ma yausle aduna ai siribau chara helani na ai khallaga ai angang tuition amta chatre angang jingjo hoji ai ngairaga leiribani hoji 6 semester ka using 5 ke hedoktri ꯑꯩꯈꯣꯏꯒꯤꯁꯨ ꯊꯥꯔꯠ ꯀꯥꯔꯤꯕ ꯄꯤꯖꯤ ꯊꯥꯔꯠ ꯀꯥꯔꯤꯕ ꯁꯦꯀꯦꯟ ꯍꯩꯗꯣꯛꯇ꯭ꯔꯤꯕ ꯑꯦꯅꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯈꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯀꯌꯥꯝ ꯄꯥꯏꯕ ꯃꯣꯅꯤꯀꯥ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯗꯤꯁꯄ꯭ꯂꯦꯁ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯕꯒꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯉꯩꯗ ꯂꯥꯟ ꯆꯦꯜꯂꯛꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯣꯏꯅꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯏꯁꯥꯅ ꯇꯝꯖꯕꯅꯤ ꯏꯁꯥꯅ ꯇꯝꯖꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯈꯣꯠꯂꯒ ꯐꯦꯃꯤꯂꯤꯗꯒꯤ ꯍꯧꯖꯤꯛ ꯁꯤꯟꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯞꯄꯣꯔꯠ ꯀꯩꯝꯇ ꯃꯣꯏꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯔꯦꯟꯠ ꯄꯩꯁꯥ ꯊꯤꯕ ꯈꯣꯠꯄ ꯑꯩ ꯏꯁꯥꯅ ꯂꯣꯏ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯊꯣꯔꯤꯇꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯦ ꯀꯩꯝꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯥꯡꯉꯁꯨ ꯌꯥꯔꯦ ꯍꯥꯏꯔꯕ ꯊꯋꯥꯏꯒꯤ ꯇꯥꯏꯞꯇ ꯂꯪꯊꯣꯛꯄꯤꯔꯒ ꯊꯝꯃꯝꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎꯁꯦ ꯇꯥꯕꯤꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯃꯥꯏꯅ ꯃꯥꯡꯉꯣꯏꯗꯒꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯍꯤ ꯑꯩꯒꯤ ꯃꯇꯝ ꯑꯩꯒꯤ ꯇꯥꯏꯝ ꯂꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯉꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯔꯒ ꯑꯩ ꯏꯔꯥꯡꯁꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯑꯩ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯗ ꯀꯩꯅꯣ ꯅꯣꯡꯃ ꯂꯦꯞꯇꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯖꯔꯤ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯁꯥꯇ꯭ꯔ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯁꯨ ꯐꯪꯖꯗ꯭ꯔꯦ ꯏꯃꯥ ꯏꯄꯥꯅ ꯊꯥꯕꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩꯗꯧꯅ ꯇꯧꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯥꯟ ꯆꯦꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯕ ꯑꯦꯡꯖꯥꯏꯇꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯁꯤꯅꯤꯡꯕ ꯄꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯃꯇꯝꯁꯨ ꯃꯥꯡꯕ ꯄꯩꯁꯥꯁꯨ ꯃꯥꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤꯌꯔꯁꯤꯁꯨ ꯃꯥꯡ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯂꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯁꯤꯅꯤꯡꯕ ꯄꯣꯛꯂꯛꯄ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯑꯗꯨꯅ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯆꯔꯥ ꯍꯦꯜꯂꯅꯤꯅ ꯑꯩ ꯈꯜꯂꯒ ꯑꯩ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯁꯤꯗꯩꯗ ꯂꯩꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯅꯣꯡꯃꯗ ꯑꯩ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯉꯝꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯒꯨꯝꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯀꯞꯄꯁꯨ ꯇꯥꯗ꯭ꯔꯦ ꯂꯥꯎꯕꯁꯨ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯅꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯈꯜꯂꯕꯅꯤ나 ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯎꯕꯤ ꯇꯥꯔꯒꯗꯤ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯑꯃꯨꯛꯇꯪ ꯀꯟꯕꯤꯅꯕ ꯃꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯇꯥꯗ꯭ꯔꯤꯕ ꯃꯌꯥꯝꯅꯁꯨ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯟꯅꯕ ꯑꯝꯇ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯨꯠ ꯂꯣꯜꯂꯒ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯂꯦꯛꯑꯒ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯕꯒꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ normal students amagi life to hingningi adugi punsido amta hingba phanghanbiu please ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 8ꯗꯒꯤ ꯍꯧꯔꯒ ꯂꯥꯛꯄꯅꯤ ꯉꯁꯤꯒ ꯊꯥ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯔꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯁꯄꯣꯟꯁ ꯍꯥꯏꯕꯕꯨ BCꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟꯒꯤ ꯊꯣꯛꯄꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯀꯩꯝ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯁꯤꯒꯤ ꯂꯦꯚꯦꯜ ꯐꯥꯎꯗ ꯇꯧꯔꯤꯕ ꯑꯦꯖꯤꯇꯦꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯑꯣꯞꯁꯟꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯅꯕ ꯌꯥꯕ ꯎꯅꯔꯨꯔꯦ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯨꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯎꯅꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛꯇꯣ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯅꯤꯡꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯖꯔꯒ ꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯂꯧꯕꯅꯤ ꯕꯣꯠ UG PG and PhD ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯍꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯍꯧꯈꯤꯕ ꯗꯦꯠ 9ꯗꯒꯤ ꯍꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯗꯤ ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯑꯣꯏꯅ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤꯗꯤ ꯍꯟꯈꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯦꯞꯇꯅ ꯆꯠꯁꯤꯟꯖꯈꯤꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯤꯕꯨ ꯅꯝꯊꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯃꯌꯥꯝ ꯊꯥꯖꯤꯟꯕꯤꯔꯛꯇꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯕꯗꯨꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯁꯤꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯣꯏꯁꯟ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁ꯭ꯇꯦꯠꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯦ ꯑꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯃꯥꯡꯂꯣꯝꯗ ꯍꯥꯟꯅ ꯃꯌꯥꯝꯅ ꯇꯥꯟꯅꯔꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯜꯂꯦ ꯍꯥꯏꯕꯁꯦ ꯂꯩꯔꯤꯕ
ꯃꯤꯄꯨꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅꯗꯤ ꯈꯪꯅꯔꯕꯅꯦꯕ ꯑꯗꯣ ꯈꯪꯅꯕꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯣꯏꯔꯦ ꯍꯥꯏꯔꯒ ꯏꯟꯊꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯄꯦꯔꯦꯟꯁ ꯑꯗꯩ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯑꯦꯄꯤꯜ ꯇꯧꯖꯒꯦ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇꯁꯨ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃീഡിꯌꯥꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯖꯩ UGCꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀ꯭ꯋꯦꯠ ꯊꯥꯔ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯅꯠꯇ꯭ꯔꯒ ꯏꯚꯟ MUꯗ ꯐꯥꯎꯕ ꯇꯝꯅꯕꯒꯤ ꯍꯧꯖꯤꯛꯁꯦ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯒꯗꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏ ꯔꯤꯂꯦꯛꯁ ꯇꯧꯖꯩꯑꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗꯁꯨ ꯍꯧꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯖꯈꯤ ꯑꯗꯣ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡꯗ ꯇꯧꯕꯗ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯁꯣꯝꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯥꯀꯟꯗ ꯇꯧꯖꯕꯅꯦꯕ ꯍꯧꯖꯤꯛ 6th ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯕꯁꯤꯡꯒꯤ 5th ꯍꯩꯗꯣꯛꯇ꯭ꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤꯁꯨ 3rd ꯀꯥꯔꯤꯕ PG 3rd ꯀꯥꯔꯤꯕꯁꯤꯡ 2nd ꯍꯩꯗꯣꯛꯇ꯭ꯔꯤꯕ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯩꯗꯣꯛꯇꯕꯒꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯀꯩꯝꯇ ꯐꯪꯗ꯭ꯔꯤ